Ipa-ipu singna Umang Lai lattuna thamlamliba si mahousagi khal kaihan-danabagi achouba khudam amani miyamna umang wamang yokhatpiyu haina Chief Minister N Biren na appeal tawrakli. Handak lamdam asida sitkiba nonglai nungshida masung tha asigi tang mangada akan mamawongda len takhiba duda sokhalaba mafamsing yengshinbagi manung channa ngasisu Bishnupur district ki mafamsingda koina chatuna amangata thoklaba mafamsing Chief Minister na luchingduna yengsinki. Bishnupur district ki mafam kayada koina chatuna nonglai nungshida masung len na amangata thokhan khrabasing yengsiluraba matung fuwalada laiba iputhau loktak maru khubamgi sanglenda miyamga wari watai sanaduna thengnariba khudong chadabasing khangdoki miyamga unaduna wari sanabaduda Chief Minister N Biren na hai aikoina ishwar khurumbaga loinana aranba thabak tawgumsi mamangai gi matamda ipa-ipu singna Umang Lai latlamliba si mahousagi fibam bungaktuna thamnaba honabagi achouba khudamni adubu ngasidi laikai da Umang Lai latpagi fibam usilaktre aikoina mahousagi fibam thugairubana ngasidi awaba nanglibani haibasi kaufade amaromda handak thokiba mahousagi khudong thiba thodok singna yumkai amangata thokhanduna relief camp singda leiriba sing yamlabada numit 8 ni gi manungda yumkai semjinduna hanjil hanaba honagani haina Chief Minister na thajaba pikhi Hole report में हमसे कोई खुशी हमने कोई ना पात खुंजनबा पुखरी खुंजनबा खंबान खुंजनबा सिंग कोकोपा सिंग उयादतबा सिगी में हमसे वही वारे बट मुझे गवर्नमेंट ने साइड में सीएम साहब सिक्योरिटी की तरीके से हम तो प्रिपेयर हो रहे जिसके टेम्पररी तो नहीं है तो सांगा बदल में बना आई हफ्ता हम तो बोलते सांगा बदल आई यम चावनी ना ये लगता है कि इम्फाल से यावरी थवाल यावरी इम्फाल वेस्ट यावरी अदगी बिष्णुपुर यावरी या मरु इसमें अगर सिंगल लम्बो खर्च हुए हाई वो सिंगल पार्ट से ये लगता है मेरा आई हफ्ता हम तो लोगे हफ्ता असली वालों है अदो पोती में से लेके तुम बाबा है हाई ये लगी ये तो को हो गए अदो बाबा ने तो मतलब खामिन नसी हाई मैं आप भाई उमेर बामें वाला अच्छा है मैं बहुत